Wakhal nungaina maithongda mamon minok tamduna YAICHENBA magi potchei singdu magida hana thamami. Tangkhai maduna paper bag khara chawbaduda pulap hapchilaga main building tamna lai. Liya manungda leiramgani haiba khangaduna calling bell du khingi. Camera duda su uramgani. Laklibadu kanano haibadu. Adubu anirak ahumlak khinglabasu thongdo hangdorakte. YAICHENBA khasik pakhatpa phawre. Yumgi sodo makuta paiduna hangdoksira hangdokumsira ngaihak khanjanaraga le. Kaina thangda YAICHENBA sodo hangdokduna changle. Koyeng yengi. Liyagi mami amata taba ude mathakta kakhatke hek tawbaga urei. Kachin amada masata shinduna bin bag amagi mathakta tampakta lairik ama thamduna mamit ushillaga ningaidana tumlibido. Ihe lairik pana tumthagra malene. Manakta changsinduna magi matawu yenglaga haifet sonjay YAICHENBAna. Sukchinduna tumliba mawongdu uraga horen haugalakpadadi shoidana masado loinamak narani haiba khangi. Tampakta leiriba lairiktu lauthokduna nakanda thame. Tapna thangduna sofada oirabasu phajana tumhanbana farani khalli. Adubu khallibadu thabakta onthokpadi pakhek ngamde. Ningaidana tumlibi matawdu uraga karamna hek changsinba ngamgani. Khudhaiba kananabu ittuna sarakpano uisellabasu phajaba magi mishnado. Phawraba chitrakar kananabu yekpano asuk phajaba muraba magi mishna anido. Art gallery da thamba ayekpa lai amabo pukning hakchang luptuna yengbagum phana kuina magi phajabada luptuna ngaurure mahakso. Thabakta chongliba mihuldo hauna makhol thoklakpagum phawrakpada tauriba wakhaldo kaihankhibani. YAICHENBA thabakta makhutu ngaihak thame. Haiba indaba lotuna layu yadaba magi lamhenba iholduni. Amok mathi fonglake tauribase. Kuina pantharabade afaba oiraroi khanduna thauna pumba puthoklaga YAICHENBA liyabu tapna pamkhatle. Khajik lengai pakhatle. Haugalakadra haina aduba angang machagum mamaido YAICHENBA gi thabakta upsinduna ningaidana muktum thaki. Chaning tadana holiba sorduga mikup khuding makhol hauba hengalakpagum phawriba magi chongliba mihulduga khongfam lengba ngamda chap leptuna leikhibani YAICHENBA. Kamata da leiriba sofa sitana chatpa phau sukluna thokhanba. Kola beer dawna tap napshilaga leirisibu. Thabakta kana thilliba dhol makhol sida mukhogala dikamdoba. Wakhalda masa mathanta tawfam khangda chorol lolibani. Mamit mana jejet ushinduna sor shangna hondoklaga aroiba oina thauna pumba pudoklaga YAICHENBA makhongda tapna thangba hawi. Mamitto pamliba liyada sukyeng yengdabi chumdring yengduna uchinna chinna sofadugi manaktadi yori. Pamliba liyabo sofadugi mathakta tapna thami. Kolambado nanthokibada liya masado lengai. YAICHENBA pakhatna nakanda leiriba cushion-do ama lauraga makhutto amuk kolhalli. Ningaidana muktum thakre. Tanjadu lauraduna YAICHENBA kitchen-da mana leirakpa potchei singdo mafam chana simduna thambirami. Thoglakpada sofada tumlibi liyagi manakta khuru khudak kunduna changsilaga ngaihak tuminna matawdu yengduna le. Hainaruba tawdana YAICHENBA makhutu tapna thangatlaga liyagi makokta nungshina tapna nanbirei. Daibangsu manglansu nungaiba saruk ngakta nanggi oyuko. Numidangi pung baro tagadaba minute amakhakta ngaisele. Faglangda thetliba gharido mamit kupkani haiba kawba makhai yengli. Rubi khutta pariba spoon-do table da kokok thiladuna masadu leitadana leibagum tawri. Pung baro tabagi khonglakpa makholduga loinana famlamba chokrido khangin inthoktuna haugalakpagi makholduga anidu yansinne. Setlamba apron-do Ruby saurangna lauthoi. Phajana semduna thamliba mana saba red velvet cake duso table mathakta tufak tufai channa mathanta taduna leiri. Karigino ngasi liya magi manakta laktribase. Mamangda thokiba scandal singduga yengnarurabade ngasi gisina khwaidagi chawba oiribani. Amuk famthaduna phone-do paikhatli. Liya da call tawsira khalli. Adubu karigino khangde ngasidi maduso tawba ngamkhidabani. Context to chingtharaga atopa ming amada call tawki.
Hello, Dababa. Hello, Rubia. Kay leire? Liado, mada yumda lekibra. Leiramgani, kaidore. My phone ga chatabro. Nate. Sum, ngasidi ay ginagta laktabaduda. Hoyne, ay so khalamiban. Ngasay do ay shu, nangi managta chatkadra haidana phone tawruban. Adubo ngasidi, nganta tumningi haraga, makhata dana dum phone thamkri. Noy ni bu sauna bro. Sauna de, kashitawde. Pothasarasana, thamage dabu. Phone do thamkraga, Ruby amuke hena, leifam chafam khangde. Asumna mukta tawkhidri, ngasina ahanbani. Karigino, magi managta laktriba. Amuk hatho, Liage Instagram changduna, mana ngasay thagatkiba, story do yengi. Yai Entertainment na, official statement naman thokduna, paudu hek sengdokpaga, matam ikan kanadana, thagalakkibani, magi photo do. Amuk sanakanda, piktap na iriba caption do, hanjin pai. Bhab taba ngamde. Coffee siga, mana hairiba, ngasigi magi mutka, kari maribu lainabano. Magi managta laktabagi maramso, masiga, mari lainaramgadra, mawal khali rubiso. Liagi magun khangbana, scandal amat thoklagabo, mahak kaishu tawdana, tumina leiramoy haiba, Ruby khangi. Karinabu mahut sinkrabano, natraga, kananabu mahut sinkrabano. YAICHENBA. Wahang singsiga loinana, maming amakhaksu thorakli. Chummi. YAICHENBA na makhoygi punsida, ikchanglakpadagi, Ruby gi mafam, munba haukrabani. Ruby amukfuk haugatlaga, saurang table da lairiba cake do tap paikhatle. Panthadana, nakanda lairiba dustbin do da pulap thadaki. Waroba, sauningba, pendaba, nungaitaba. Khudingmak mara leitaba cake do da pulap tainakibani. Masini, masimakni, mahaki akiba. Nongmadi soidana, asigumba matam ama lakani haiba khanglibani. Adubo asuk thuna, ahongba si lakani haiba, khaludabana, Ruby karamna mayok nagani haiba khangdre. Nonganbagi numit ni, michik miraw khol tadriba matam ni. Numitsu phasana thokdribani. Mi phaw masak phasana unadriba matam ni. Ngai ngamdana, nungsit ki mang thaduna, thangliba magi khongthang ni. Litliba amuba jacket tuga, khutta pairiba, angawba machugi, plastic bottle achawbaduga. Naitom saba yumdugi, get tu tamna lakli. Poliba sorduso, thabakta pulap phungatuna, hondokpham khangda, omchaknabagum phawri. Mangda leiramba mi oigera, lai oigera, khudingmag, tumna manghalage haibagi wakhalduni. Jab yungna khanduna laklibasi. Yumdugi akoibada, bike kun koina khamduna leiri. Laptak, amuba jacket litba, miyoi singsu liptuna leiba ui. YAICHENBA, yumduda khong hek thangjilakpaga, mayayda musiba, bulb ama thalibadu urei. Mengaldugi hek makhada, leiriba mamidu tamna chansilakpani. Adubo, nakandagi khud amana khangkon konsinduna khamke. Thado, hatkani, loina makhatokani. Lauribado mawalaude haibagum, wa amatangangdana, makhoimi ani changduna, makhutukana phasilaga, mapanda shor chingthore. Mapan hek yobada, misak amana, khutta pairakhiba, angoba machugi bottle achobadu manke. Makhoi ani, obliba marksu lauthore. YAICHENBA, kaino se, bottle sida yarse kaino ba, ngawrbo nangbo, ha? Ngasaidagi masak lotlambado khagembani. YAICHENBAgi mataududa sauna laurpa khonjalni. Piro, masapumba petrol na irujaraga mai dharaga hatkani. I'll kill him. That bastard. YAICHENBAgi angawbagum oiriba mataudo khagemba chaisi chaingamda Themzz themngamda kari haigani confirm khangde. Asumna mana utliba matausi handakna ahanbani. Itaw, amta tabthako. Atopa problem gumna violence na solve to yaba matang na timasi. Wahai singdo da mug YAICHENBA sauna khumle. Kay yari doriba. Mi oisano, lai shoisano. Ayet papiba mi loinamak ay nafukta laga manghangani. Maduda phangba pap khudingmak ay yoigi. I swear. Mahabu matwai lagdana ay ngasi yumhala. Madu tabada khagemba saurangana YAICHENBAgi thabakta khangin illi. YAICHENBA, this is glamour. Tawningba to yaba na tini. Oidana awaiba sab, awaibana lotuna thamba sangsarni ni. Nangi khanthadaba khongthang amana kayam affect tawgani khambra. Nangna liabu protect tawgani haina khalibado. Maduna ona tainabada mabu hena awaba pirabadi nang yengba ngamgadro.
Hairakliba wahaisingdu tabada YAICHENBA tuminle ngahak wakhal khantahali. Chummi khudingmakki solution violence na oiba yaroi. YAICHENBA khwaidagi phabadi manungda negotiate tawraga wase loishinbaduni. Mana ikhoigadi wari sanaba pamde nanga khak wari sanagena hairi. Aigi suggestion di mana haininglido taraga amuk makha chathadanaba ingna chikna yanaba purakpana phagani na khale. YAICHENBA sor shangna hondoklaga mangaktu khasik nomai adubo magi mataudo khagemba pakhek thazaba ngamde amuk so haire. YAICHENBA no violence bhabdai ko handaksu YAICHENBA mangaktu nomladuna mamli ba kadugi manungda amuk mathanda jangle. Hello bro Ositana karimna na laurakhiba khonjalni makhutto chawkriduda tungbunarabaso masada akiba amata leitabagum YAICHENBA da yengduna noksile. Lamyanba hospital gi photo leak oihankhiba lamyanbani scandal thokibadugi horakpham lamyanbani. YAICHENBA masado fatharaga magi mamangda chawkri ma chingsinduna fami. Masakto hek ubada mamai mamit khandokpham khangdaba makhai mamaidu thugairage haina khalli adubu magidama liyagidama khallaga YAICHENBA khudum tashinduna tamina khangjinduna le. Kaigino kai maramgino kai pamge hangliba wahangdugi paukhum pidana lamyanba maya higattuna nokle. Maram haibu liya aingonda singnariba liya aingonda ikaiba pikhibadugi mamal kyam chawgani haiba mahak khangde. Mana celebrity amane haina mukcharibado mana phauri matik mabu lekha tahanbada kayamuk laibage haibadusu ningsinghanbani. Handamukte YAICHENBA na oina makhol thokna nokle aduga stupid like deraga pangdi pangbajani ne nangna tawriba mayamse expose tawrabadi nahi khara tek tamluraga oriba sinphamdo medical license kaklaga angawagum lambi sorokta chatpado pambra. Wahaisingdu tabada lamyanba mamit mana jab yungki khanjilludabani adubu hairakliba wafam singduda mahak wa makha taba ngamkhide. Kaidori tumin lerade cat caught your tongue khazik nokladuna muk YAICHENBA makha tare. Worry sa yam mature dana man to man ingna chikna loisinse adom gumba skillful oiba doctor amagi punsi so lemna manghaningde asigumba thabak sa amukhana continue toge khanbino. First and last warning khudom bising leduna macha khaina harakhiba wahai singni YAICHENBA na magi haifam thokpa hairamlaga YAICHENBA haugatuna chatli kadugi thongmana khek yorakpadani lamyanba na kanna laurakhibado. Nangdi ai phawbaliya na kashu leitana khale mana ibu site aduga kashu leitaba nangdi. Malem sida khwaidagi nokningba phagi ama tawbagum hauna noklakhibani wahai singdo tashinade YAICHENBA amuk chatke tawbani adubu lamyanba makhatana kanna laurakhi soinaiba. Wahaiduda thanglamba khongthang chap lepki YAICHENBA mamai leithoktuna lamyanbada yengle. Kaisu leitaba bodyguard soinaiba nangna liyagi wakhal sagaliba. Wahai singdu hek tawaga YAICHENBA khongkap launa thangduna lamyanba tamna changsile collar du tap pairaga mamitto korimuk ngangna lamyanbada chagadaba makhai yengle. Lamyanba psychiatrist ni mi amagi wakhalbo ottuna emotions karamna trigger tawgani haiba mahak chap chana khangi madumakni mahakna YAICHENBA da tawribase amukso usitana makha tarakhe mimana daba soinaiba kashu leitaba bodyguard. Yes I lona makhang. You are colorblind. Aroibagi wahaiduda YAICHENBA pairiba collar duga loinana safu kanna lamyanba bo leimaida khangin inthuki. Putta madre sauna laurakhiba wahai singduga mitna kuppada oikhiba phibamni. Thangnaba mikupta safu kanna lamyanbagi mamaiduda thajilakibani amuksu thajilakhi kenda muk thinjilakhi amukkasu hanjin sor honbagi tanja phau pibidana mamai mamit khangdaba makhai thajilakibani. Mapanda lebliba makhoi aniso makhol singdu tabada pakhatna jinsile khagemba jinsinduna YAICHENBA bu jingthoi bikina leimaida tariba lamyanbagi phibamdo ngakna yengle
YAICHENBA, lepo. Hey, say, aingonda yengo. YAICHENBA, masadu tapthaba ngamde, mamaidu khagimba romda, khazik leishilakduna yengle. YAICHENBA, gyan darbo. Say, sida yengo. Hingai kano, amta tapthawu. Adobu YAICHENBA, amuk saurangnana, mabu phariba khagimbagi makhuttu kanthatlaga, mapanda chenthore. YAICHENBA, kai chatlino? YAICHENBA! Tungda kauhoriba khagimbagi khonjeldu tasinada kana chelakibani. Kadaida chelibano mahak khangde. Masa pumba phungatuna, sor honpham khangdribado, ayingba nungsitna yeibada, phagadra khanduna, safu kana chelibani. Adubo maikai khuding, homliba nungshit mahakna. Magi nungda chakliba maichaktubo, hena mairi thokna, chakhanbada, mating pangbugum thoklari. Soinai, mimana daba. Kashulai taba mimana daba nangna, yagi wakhal sa sagaliba. You are colorblind. Yai, stop. I want a normal relationship. You are literally blind. I want a normal boyfriend. Maikai khuding khonjel singduna khonthang yeina karimnaduna mangonda yengduna hauna noksilakli chilambadu warakduna lambigi chidaida hauriba u amagi makhongda changsinduna git famthai setliba khongraugi pocket manungda magi phone dusho vibration kana khongli hanjin tarakliba phone do kanagi oiramgani haiba khangladuna YAICHENBA paikhatludre khuttu chaina phaurakpadagi upliba hand glove do tapna lothoi glove uppana manungda yamna di soklamdre adubu chaina di fauri hakchangdagi fauriba chaina na bu henbra nungda fauriba thamoigi chaina na bu henbra chaina mana chaina amabu maithiba piba ngambra paukhum leitaba wahangni tainafam khangdaba chaina ni imagi ai khanglau lauraga fuk haugalakibani mathakta thaliba anganba maingal mamitto thakhanbagi kanamuk ushinduna khangi Thabishna, kidore, gyandarbo. Khonjel do tabada kanano khangladuna juni sor sangna honduna pukning phathai. Nungai taba mang ama manglubagi afing afai waina hogalakbani. Mamitto tapna pangthorakpada akoibadu urei. Anobana te maphamsi. Aroibo oina masa nungai te haiduna sakhenda phone tawkhibadu faudi ningsingi. Madugi makha tabadi kari oikhibano khanghaudre. Thabishna, aini Gyandarbo. Paukhum pibagum mangaktu khazik nomi. Ayashna sukaukrabani. Lani. Nasakashu tawdraba. Amuksu mangaktu nomdana paukhum piri. Mana leribasi hospital dani. Chingso hospital gi toina uraba chinpha puraba kadogi masak mawong singni. Koini yenglibasi. Mangnungaiti. Angangdo. Lambilamuk na duna koi chenjilak. Aina fanak ka nagaurabasu, ay gimaygay da sukyang yangakide. Ichado, angang do karibu taurabasano. Ay bakali. Tap na harakibani sa kenda yengdana. YAICHENBA ro, kaso tauramoyda, bubu su layri, kagimba su layri. Wakhal do, pangkanda kanjili. Liyagi matangdagi so, aduga atay siyam yansinari ng handagdi. Thabishna, ay layri sidi. Wakhal awa bakhan gano. Sakhena fana Themzz birabaso karigino khangde juni masado iya yaningba phaude leitaba ngamde makhata nawa haijabasu ngamkhidre thongdo hangdoktuna yaisna changlakliba magi sakfamdo uraga hairakadoriba wahai singdo kharama khairi khangba ngamlabani khota pariba report singdo amuk utpagi mathausu tadre haigadaba wahai singsu leisilaktre tawgadaba upaisu khanfam khanglaktre Thabishna Masi pukhalakpasibudi BP do khara wanglambagin. Andak thokliba thaudoksingsina tension budi khara leramgani khang. Madugidi hojiki oina control tawraban. Masi nataba hanagum nangi atei testso khara tawduna madugi reports ringlamban. Dr. Yashna adu sorama sangna hontoi. Makha taba wahi haiba ngamde. Nakanda tumin tariba sakhen tawfam khangda khutum tashinduna khangli. Hydrabasu khangnare kari oiramgani haibadu. Dr. Yashna Junigi manakta changsilaktuna tapna hairakhi.
Nangi marup ama oina masi matangde haijage. Tabishna, akhoi mayamgi khalaga, angangsinggi khalaga. Please, aina haibase tabiyu. Nasana nasaba awaba piribadu lepiru. Angangsing, nachasingidamak nang makha taba ngamda khonjel niklai ngasidi Dr. Yaishnado. Punsida anaba kaya urabani, miyoi kaya thengnarabani. Adubu afaba doctor ama oirabasu ngasidi junigi matawsina mabu tawfam khanghandre. Pumnamaksina thaiduna Yaishnada yenglaga juni tapna haire. Taibangse manglan oihaning. Manglan sina taibang oihaning. Tawgadabai thawso ayamba loishili. Ay wari. Ay bothaning Yaishna. Hongdri magi firip ngasisu hongdri. Iten tenba wahai paring kharasina magi pukning wakhalgi apamba khudingmak phangdokli. Sakhendi machi mada makhoi wari du taduna tuminna tufak tufai janna tofam khangda lepli. Chummi saidang phamni mahakti. Matam khara saidang lambani magi makada. Lamthung phamni matam kharagi. Magi pukning wakhal ngaihak pothahan khiba. Chatkini madi panthung yognaba. Khangi panthung do mahak natte haibaso. Adubo panthung duni junina pamlibade. Lanthoktabasu oihalli. Wakhal mana lumtharakpa matamda haige khanba wahai ma su lumthare. Arumba wahai mahakna chinbal mabu su lumthahankre. Khwangda nung kiduna thambagum asuk pangal thokhandaba. Maraibak thiraba thamoi mangonda thaizinduna thambiramle dumlaba potlumsi.